Hi guys, welcome back to my channel. Hojik duty chatpirani. District ki port na pamaya me. Port se patlai thiang na na. Ine ure. Duty ja ure cha tha ani. Duga hojik thabak ra sura chudoni. Duga sum halani. वो एमबी दिखता है Cham. Imanabina chapot ngawri. माई से कप पगी से जाओ रे Kai, ai kappa chama ngamoi. Kai no. Ai kappa ngamoi. Ai nokpa tha jan. सिना डेविल मच्छी पानी ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯔꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯑꯃ ꯆꯥꯔꯦ ꯆꯥꯅꯤꯡꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯃ ꯆꯥꯔꯦ ꯆꯟꯅꯔꯣꯏꯒꯗꯕ ꯃꯤ ꯍꯧꯅ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯡꯉꯁꯣꯏ ꯇꯧꯖꯗꯦ ꯑꯩꯈꯣꯏ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯕꯤ ꯉꯥꯛꯇꯅꯤ ꯁꯟꯊꯥꯒꯤ ꯆꯥ ꯄꯩꯁꯥ ꯂꯩꯖꯗꯕꯩ ꯆꯉꯥꯡ ꯊꯛꯏ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯆꯥ ꯌꯥꯝ ꯊꯛꯇꯕꯩꯅ बस्ती के लोगों के दिल में लिखा बलबीर सिंह का पुत्र ꯑꯁꯤꯒꯤ ꯕꯖꯥꯔꯁꯦ ꯎꯃꯤꯠ ꯅꯒꯔ ꯕꯖꯥꯔ ꯍꯥꯏꯗꯨꯅꯤ ꯑꯩꯒꯗꯤ ꯁꯤꯁꯤꯅ ꯈꯔ ꯅꯛꯅꯩꯌꯦꯕ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯉꯥ ꯇꯣꯏꯕ ꯊꯣꯡꯉꯒ ꯆꯥꯁꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕꯤ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯣ ꯑꯣꯏꯕꯅꯤꯅ ꯉꯥ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤꯒꯤ ꯔꯨꯝꯗ ꯑꯣꯏꯅ ꯊꯣꯡꯕ ꯆꯠꯂꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯞꯄꯤꯔꯣ ꯏꯃꯥ ꯀꯞꯄꯤꯔ ꯈꯜꯂꯨꯔꯦ ꯁꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯗꯣꯏꯅꯤ ꯐꯥꯔꯁט ꯇꯥꯏꯝ ꯊꯣꯡꯗꯣꯏꯅꯤ ꯑꯁꯤꯁꯦ ꯂꯣꯟꯅꯤ ꯏꯔꯣꯏ ꯃꯥꯟꯕꯅꯤ ꯑꯁꯤꯅ ꯉꯥ ꯃꯊꯤꯕꯣꯡ ꯉꯥ ꯉꯁꯤꯁꯦ ꯍꯤꯂꯣꯟ ꯊꯣꯡꯗꯣꯏꯅꯤ ꯍꯤꯂꯣꯟꯂꯣ ꯆꯨꯝꯃꯤꯀꯣ ꯁꯤꯕꯥꯅꯤ ꯃꯥꯅꯦ ꯉꯁꯤꯁꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯗꯣꯏꯅꯤ ꯍꯤꯂꯣꯟꯅ ꯏꯔꯣꯏ ꯃꯥꯟꯕꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯉꯥ ꯃꯔꯤꯟ ꯈꯥ ꯑꯁꯤꯒ ꯉꯧꯗꯣꯏꯕ ꯑꯗꯨꯒ ꯁꯤꯒ ꯃꯔꯣꯏ मपांग खोई हेलो रिकॉर्ड देगा 3-4 नंबर है उसका रुको ये है 8486076667 कई nó không được Tilhau hapkhre hojik tilhau hapkhre janam hapkhre hadigom hapkhre awa hadigom hapkhre paspuron ne hing ne doi mana amaga hape kai no khangda antika soi to okay saya ada nih Ý mà là vì Roslyn nó đặc biệt này nói tao nói ấy ngoài tao ấy ngoài tao ấy màu người là cái mông đồ cái hết con càng lâu ấy tôi ý nói em tao ấy con càng ngầu nữa practice tới của con càng ngầu nữa Tapi nggak akan tuksen biryani oh lainnya jangan kupak Ngawin kafe juga. Terlalu. Male, male. Terus di sana. Jadi hal nih.
ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ ꯀꯥꯏ Male. ꯍꯥ Foto male. ꯃꯥꯂꯦꯝ ꯀꯣꯟꯗ ꯂꯩ Chắc là rồi đấy người ta hát lời bởi vì ꯑꯍꯟ ꯑꯣꯏꯔꯝ ꯀꯩ ꯃꯥꯜꯂꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯕꯗꯅꯦ ꯖꯦꯟ ꯆꯥꯗꯣꯏꯁꯨꯅꯦꯀꯣ Nga ngoài xả ra. ꯀꯩꯅꯣ ꯖꯦꯟ ꯆꯥꯗꯣꯏꯁꯨ ꯉꯥ ꯆꯥꯕꯅꯗꯤ ꯌꯥꯏ ꯈꯜꯂꯦ ꯃꯦꯗꯥꯝ Tôi đang ngasi Nga thongba. Jin planning tao là được. Nga là tài. Tôi Hola Nga là tài. Hola tài. Em đang phải lôi không kẹ. ꯀꯩꯒꯨꯝꯕ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯅ ꯃꯥꯒꯤ ꯆꯦꯡꯁꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯐ꯭ꯔꯤꯖ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯐ꯭ꯔꯤꯖꯇ ꯑꯣꯏꯅ ꯃꯣꯏ ꯆꯦꯡ ꯆꯥꯛꯀꯁꯨ ꯊꯝꯃꯦ ꯃꯣꯏ ꯏꯪꯗ꯭ꯔꯗꯤ ꯆꯦꯡ ꯆꯥꯗꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯗꯨꯅꯤ ꯐ꯭ꯔꯤꯖꯇꯅ ꯊꯝꯗꯦ ꯐ꯭ꯔꯤꯖꯔꯗꯨ ꯒ꯭ꯂꯥꯁꯀ ꯊꯝꯃꯦ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯔꯤꯖꯁꯦ ꯂꯩꯃꯟꯒꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩ ꯆꯥꯛ ꯊꯣꯡꯉꯦ ꯁꯤꯕꯥꯒꯤ ꯆꯦꯡꯅ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯕꯥꯒꯤ ꯆꯦꯡꯁꯦ ꯃꯣꯏ ꯍꯥꯏꯅꯤ ꯌꯦꯟꯖꯥꯡꯁꯦ ꯂꯥꯁ ꯂꯣꯏꯔꯦ ꯁꯤꯒ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤ ꯊꯥꯒ ꯂꯣꯏꯔꯦ ꯁꯦꯁ ꯇꯥꯔꯄꯣꯔꯦ ꯈꯥꯏꯕꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯅꯤ ꯈꯔ ꯂꯤꯂꯤ ꯈꯣꯏꯔꯤꯔꯒ ꯃꯅꯤꯄꯨꯔ ꯅꯨꯄꯥ ꯑꯝꯇꯪ ꯊꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯅꯨꯄꯥ ꯑꯝꯇꯪ ꯊꯤꯕꯤꯔꯛꯑꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯃꯧ ꯑꯣꯏꯕ ꯌꯥꯔꯅꯤ ꯆꯟꯅꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯉꯥꯏꯕꯤꯔꯤ ꯑꯩꯅ ꯊꯧꯕꯗ ꯁꯤꯗꯣꯔꯦ ꯆꯥꯛ ꯆꯥꯔꯁꯦꯅ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯁꯤꯕꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯁꯤꯕꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯗꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯅꯤꯖꯔꯤꯅꯤ ꯈꯔꯇꯪ ꯂꯩꯕ ꯑꯣꯏꯔꯁꯨ ꯈꯇꯪ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯒꯤ ꯅꯣꯛꯄꯗ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯦ Bye bye. ꯌꯥꯝ ꯊꯤꯟꯕ ꯊꯣꯛꯂꯛꯏꯔꯣ Thôi. ꯒꯦꯠ ꯂꯣꯜꯂꯣ ꯂꯥꯛꯑꯣ ꯒꯦꯠ ꯀꯤꯄꯔ Lấy lên. Bye bye. ꯂꯣꯜꯂꯣ ꯒꯦꯠ ꯂꯣꯟꯕꯩ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯦ Tàn là tàn cái này cho. ꯀꯔꯤ ꯁꯤꯠꯇ꯭ꯔꯤꯔꯥ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯦ Bye bye.